Ngara nungdan phongkiba kangleipa kimera gi pause digi maru oiba pau khara khangasiraga miyam da khudo tamjage CM ga wari sanaba sida yaoba Kuki organization natraga lanami oi amata ngakpi bangamroi KBB Manipur da thokliba irang asigi warasim progna banakal ani ke marakta wari sanaba haure hanna chief minister nangthoma berena phongdokibado wari sanaba sida yaoba Kuki gi organization natraga lanami oi amata ngakpi bangamroi hanna Kuki Village Volunteers na ngarang thokpa chiro amana haire Kuki Village Volunteers KBB gi Department of Information and Privacy na thokpa chiro amagi matung ina wari sanaba aduda yaukiba khudima punifu nipangi manungda sengdoknaba khangalakli piriba matam asi phawbagi manungda sengdoktaba tarabade makha taabada tholokpa aphafadagi daita masa masana pujagadabani Lonina Kuki MP Manipur Kuki Student Organization General Headquarter Kuki Women Organization for Human Rights amadi Kuki Village Volunteers tanaramdana wari sanaba asida yauba yaroi haire CM Birena beneficiary lang mari hembada lupa crore sa changna paikakadaba tonga scheme ni fugo taruk launch tawkre mamang say lising ani sumna kungo homdogi me homdagi hongna Manipur da thokliba kanglu ani gi sathreba lan asilo simba ngamdana sai amaga tha ani helaklaba matam asida Manipur gi chief minister nongthobam Birena beneficiary lang mari hembada lupa crore sa changna paikakadaba lenga ki anawa tonga ba scheme ni fugo taruk ngasi launch tawkre Imphal East ki Palace Compound da laiba City Convention Center da ngasi pangthokiba tonga ba scheme kaya launch tawbagi tharum asiga mari lengina Jimmy sa Emberena veterinary mobile ambulance vehicle contract home do isu free off tawki masiga loina relief camp da laiba imaging na sajaba tonga ba polam sing display tawriba singsu koina satuna yengsingki ngasi ki tharum aduda ki Cabinet Minister MLA Manipur Police ke makok thongba officer sing amadi tonga ba department singi maru oiba Miyoi kya su saruyaki tharam aduga mari leina CM Biren hai Manipur da NRC chatnaba pamliba party da Manipur miyam na vote pibidrei NRC chatna handaba pamba party da miyam na vote piduna sawale amade India lenga na Manipur bu kariguma makhal amata da Manipur ga apun bagi saktam kaina ba sinba leite sinje chiloi hai ke CM na makhata na hai ngasi pangthokliba tharama si thamanga gi mamangdagi pangthoknaba tharang torambani adubu Manipur da thokliba ising chauna maram oiduna Miyam na wana khangkiba aduna maram oiduna pongthokpa ngamkide Manipur da thokliba ising ichaw asi kanagumba amatana tholakani haiba khangde masida BJP lengang na ngasi phawbada miyamgi efanaba khanduna lakli haiba si miyamna khangbifam toe Imphal Jiri phawba chatnariba National Highway 37 lambi asida RCC thong amata thamlamba theinakide aduba ngasidi lenga asina RCC thong ahum saduna miyamda khusinare Manipur da irang leide halina opposition da lariba singna Miyam musrang na hanba asida miyam su masida yoksinaba honari haike CM na makata na phongdokhibade numidawaram hek yaubaga mayra paibe kya thongal da thoktuna masa masu ngapagi chatnabi ngasidi leitre miyam na ana yek thorokpa matamda lengnaba se leitaduna wana leramba adu ngasidi chief minister gi haksang ge tembang CMIC katpi duna miyam gi awaba da mateng pangduna lagli Manipur tangdu leita balamdam ama ohenaba hotnabada thokliba isu asi miyam puna thengnaminasi Hauji oiriba phiba masida politics sanabagi hainabi thadokpiu hainasu phongdokhi tungda relief camp singda lariba image sing yauna tonga ba beneficiary kaya da scheme sing khodong saba kaya khusinaki thongal da nongmai kapsilamle mi kungna taba mafam singda masa khangdaba singna bom thamjilamba amade nongmai kapsilambagi thodokki pau leptana tare haukiba ehing nongai matung pung baroga mini kolom tabada masa khangdaba khulai paiba kango amana kaksing district ki manungchana Waikong Police Station na komba line manay makaleka de laiba sagol sem Bikram atopa maming pakpa chay kuntraga mga apopa laikhidraba S Mohindrogi yung githonggalda numay round ani kapsilam lehaide numay kapsilam gi thawdo adu kanana kari maram gidamag sathakibano haiba hauji pawbi oina ji chingdorak palaitre Kuki Mentan sing jiribam da maite gi farmhouse ama mai thadoklam lei jiribam da khulai paba Kuki singa noma kangda maite gi yumai taba Lepna sathaduna lakpagum ngarang su jiribam district headquarter dagi sumna tangi kilometer tai rom tamak nongpo panga chatlaga laiba jaropok pikhulda laiba KS Gopesor kauba miyoi amagi farmhouse ama khulai fiber singna maina tumna thadoklam le haire thawdo asinga numidangi pung mangarom taba aduwaida thokibane maina tumna chakhiba farmhouse adugi mapu aduna jiribangi ucha thoda laiba KS Gopesor gini haire panbayai jaropok pikhula si mar community na namna khundaba khula ama oibata natana Tamelong District ki Tausem Sub Division ke Faitol Kuki Village ka yumthang nariba khul amani
Masina maram oraga farmhouse asi mai sakle haibasi ngarang ahing chupa jiribamgi miyamna paw asi khangba ngamdana leirakibani ngarang mai thadoklamliba farmhouse asi miyathina hatopi khraba soibam Sarakumar gi farmhouse ka naknana leibani haikri lenga ki loisang yauna mioi amana loisang ahumda oja oiramba thengnare fesok lamdama sige maidoi loop ama oiriba Federation Student Organization Kanglaiba fesok na makata na Prabhapati College na makata na kumna thijilu badanga si amumiyoi amana lenga ki mairoi sang yauna mairoi sang ahumda oja oiramba thengnare haina fesok head office ke secretary education and library ki thopuriba wai sumanta luwang na khoyek pidina press thadorok pachiro amana haire zero asin hai samuraudagi nongthomba menan hariba oja asina Prabhapati College asigi Department of English da assistant professor oibadagi handoktuna Senapati District ki Wilong Kuno Primary School da so oja oiramba thengnare Senapati District ki Primary School asida oja asina masamak mairoi sing laik takpibagi mahutta atopa mi ama neklaga thagi oina angamba awama khara piraga school suka karamdrei masidagi hendoktuna mairoi sang ani asibu thausadaduna oja asina samurogda laiba Little Master School da so oja oiramle hairi Hiremasiga mari leina fesong na thamlakliba wafamde muyoi amana niyamgi wangbada mafam ahumda oja oiramba ase warak pinaba leitabagi maungda chatharamliba ase lenga ki mairoi sang singgi mairoi sing buna thausabidraga lana mairoi sang sing asige mairoi sing dena hena thawa yaungna oja oiramba miyoi sing asige mathakta mari leinaba lenga ki authority na meng sangbinaba haijare masiga loina fesong na lebak miyamda thamlaklibade asumna thaba ahum tawriba miyoi singna matam leiringada surrender tawraga pugadaba loisang amada thamoi singna school ama khaktangna thabak tawbinaba wafam thamlakli lau uba yakidraba lawfam singi phampham thokpa compensation asi phawba phangdana leire mamang sei me ahumdagi thokiba lana sina maram oduna Churchamba district ka tainaba kumbigi 60 sagang lokol singda lau uba changba yakidraba lawfam singi phampham thokpa compensation ge semphang asi phawba phangdana leiribase adubada lenga amadi mai leinaba DC Bisnupur na lawmi singda phampham thokpa sempham phanganbiyo haina appeal tarakli kumbi kendragi wangu ahalumaya lekkaida ngasi pangthokiba paugi mifam amada wangudagi social activist Sanasam Bankim Chandra na phongdokibada lau singu bana mapung oina simpham odina leijariba wangugi lawmi singda 60 sagangi manungda leiba lokol sing haibade Chandel lokol Sagon Sombi lokol Tharak Popi lokona jingbagi lawfam hector so muki lawmi jamagi yankai hembada ngasi phawa compensation ge sempham phangdana leire numitani phawbi manungda mai leinaba singna lawmigi awaba khangbiduna phampham thokpa sing phanganbiyu haike paugi mifam aduda lokol sing aduda law uriba wangnudagi lawmi singna phongdokibada mamang sahida lau uba changba yadabadagi chaninga leitabadagi yamna wana leirakli lengana paisa pigani haikhiba dusu lawmi kharadi paisa phangnarabasu aikhoi lawmi sing amata ngasi phawba phangdrei mari leinaba DC Bisnupur na compensation ge sempham phanganaba honabiyu loina lawfam singna changduna law uba yanaba thabak paikhapiyu haike